ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯟ ꯏꯔꯣꯟꯕꯅꯦꯕꯀꯣ. ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ. ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯟ ꯏꯔꯣꯟꯕ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯂꯥꯛꯑꯦꯕ. ꯁꯂꯥꯗ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗꯒꯤ ꯌꯦꯅꯝ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ, ꯑꯩꯅ ꯍꯧꯔꯤꯅꯦꯕꯀꯣ. ꯌꯦꯅꯝ ꯕꯣꯔꯥ, ꯑꯗ ꯌꯦꯅꯝ ꯑꯃ, ꯑꯗ ꯄꯥꯄꯔꯒ ꯆꯤꯛꯀꯦ ꯇꯧꯕꯅꯦ, ꯀꯣꯠꯀꯦ ꯇꯧꯕꯅꯦꯕ ꯌꯦꯅꯝꯁꯦ. ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯇꯅꯤꯀꯣ. ꯑꯇꯩ ꯂꯩꯖꯗꯦ. ꯄꯥꯟ ꯏꯔꯣꯟꯕꯗꯣ ꯑꯩ ꯆꯥꯅꯤꯡꯕ ꯅꯍꯥꯟꯗꯣ ꯍꯥꯎꯕꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦꯕ. ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯏꯅꯦꯕ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕ ꯆꯥꯔꯒꯀꯣ. ꯆꯥꯕ ꯍꯧꯔꯒꯦ. ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯉꯁꯥꯏ ꯆꯥꯛ ꯂꯥꯝ ꯂꯩꯔꯤꯅꯦꯕ. ꯆꯥꯛ ꯂꯥꯝꯅ ꯉꯁꯥꯏꯗꯩ ꯂꯩꯔꯤꯕ. ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯊꯔꯒꯦ. ꯍꯩꯅꯧꯁꯦ ꯍꯥꯎꯋꯦ. ꯐꯖꯅ ꯍꯥꯎꯋꯦ ꯑꯁꯤ ꯏꯟꯖꯥꯡꯁꯦ. ꯐꯖꯅ ꯍꯥꯎꯋꯦ. Wow. Răng ạ. Nó phần thùng tăng lâu rồi.
Anne. Yani. Hadi. Hayal bu arada. Bu ne? Buranın mı oldu? Hadi oyunda. Ay. Ay. Hamada. Şimdi ben tanıdım. Kimler? Bu. Wow. Hadi. İstiyor bakın. Chúng nó răng rồi. Lan ben. Chúng nó răng rồi. Sorry. Ano? Một xào rồi gì ta? Mẹ một xào rồi cha một xào. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦꯕꯀꯣ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦ ꯃꯣꯔꯣꯛꯁꯨ ꯁꯥꯕꯅ ꯑꯌꯣꯛ ꯂꯥꯡꯕ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯁꯥꯃꯟꯒꯤꯅ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯩ ꯕꯣꯔꯥꯁꯨ ꯈꯨꯍꯥꯎ ꯑꯃ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯃꯥꯍꯣꯏꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏ ꯑꯗꯣ ꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ